State asigi irang asi center gi lilane haibasi khangminanaba amade Kashmir bu maset tahanbada yaukiba officer bu Manipur gi lengak paihanduna thamliba asidagi section ba mathau tai haina MP bimol akojamna phongdokre Khaidem ongbi sawba Mihatpa senaba samurai lakpam kananbala amasung moirang them dhanajit ngasi court ai puthorakpada khoisaunarba miyamna phuge tawkhre hari Imphal City manungda pot puba truck sing ayok pung 8 tagi numidang pung 10 phawba sanglakpa thengkhre chaliba thasgi manungda Manipur State Transport Bus Service haunaba thorang leire Imphal City manungda traffic congestion hantahanaba mapandagi pot purakpa truck sing ayok pung 8 tagi numidang pung 10 phawba Imphal City manungda sanglakpa Athingba thamkhre state asigi oina truck terminus ahum thamnaba thorang paikhatli haina Manipur government gi additional chief secretary transport Anurag Paspai na phongdokre Anurag Paspai na wafam asi Manipur government gi transport department senduna national road safety month 2026 ka mari lenana strengthening media partnership for safer roads haibasida Mihatpa chuthekta laiba Directorate of Information and Public Relations ki conference hall da pangthokpa media sensitization program da phongdokibane mahana haiki pangthokliba program asi maroina thasigi amadagi hauraga 38 phawba sathagadoriba National Road Safety Month 2026 ki saruk amane Manipur gi oina road accident gi sangwangli sahi 8 ki statistic yengbada Manipur da mi 3,000 accident thokpa matamda 9 ga 13 Laikide, Masina National Gimi Sibigi, Masing Sada Mapandagi Hele, Manipur Gimi Sibigi Sang Asisada Kunga Mapane, accident Hibasi Tambangamde, Maramaduna Lambi Tongsing, Tuna Samson Ba, signboard Marankaina Tamba, Amadi Public Safety Oinaba Thorang Kaya Singasi, Maru Oi, Road Safety Measure Kaya Lariba Se Ekogi Hainabi Oisi, Human Behavior Ama Oida Lause, Lambi the Topa accident Maram Oiraga, Mi Ama Laitaba Matamda Imungi, Yamna Sauna, Manjaba Kaktanatana Society. Asigi amadi leba asigi sauna mangjaba oiribane adubu traffic rules follow tawraba amadi kanglon chumna gari thawrabadi road accident ayamba ngak thokpa ngamgani haina Anuragna phongdokhe Manipur Human Rights Commission bu Manipur lengakna karamba mityeng da yenglebage komjat 1998 ta haudokhibadagi lairakhiba Deputy Secretary amasung Presenting Council gi posting lengakna sanction tawramdra hari Protection of Human Rights Act 1993 ki makhada laikhidraba W Nipamsana Minister Oiringai kumja 1998 ta linkhatpadagi haujuk phawba leirakliba Manipur Human Rights Commission ki Deputy Secretary amasung Presenting Council ki posting asi phawba lenga ki maikaidagi sanction post oihalamdabana commission asida state lenga na karamba mijeng da yenglibagi haibagi wang hangnaraklai sahi kharagi mamangdam yaripokki angthadagi sanamasa kawbu nupamasa ama Central Force ki team amana phaduna pukhraga masa phawba phangan khidaba thodokpu yaningdaba phongdokladuna khoisaunaraba sing amasung tamgi miyamna Manipur dagi afas pa lauthokadabane haibagi akanwa khongjang sangsalakpaga loinana miyamgi hak kanjanabagi damak Manipur Human Rights Commission lingadabane haibagi akanba demand dagi commission asi lingkhatkibane adubu commission asina haurakpadagi masagi mathau taba thabak thoram singi damak sizinarakleba Deputy Secretary gi post aside haujuk phawbada lengak ki maikaidagi sanction post oihalamdra hari masagi mathakta Manipur lengakna ayaba pibaga loinana Protection of Human Rights Act ki section 27 gi makhada appointment piduna sizinarakleba commission asigi Presenting Council gi post su haujuk phawba sanction post oihalamdra hari wafamasi numit kharani gi mamangda commission gi maikaidagi kumja 2023-24 amasung 24-25 ki oina puthokiba combined MSRC annual report ki chapter 5 ta yauriba concluding observation and recommendations ki sarukta yamna mayak sengna phongdokle hari commission asi leirakpadagi sizinarakleba Deputy Secretary ki post bu hojak phawbada lenga ki maikaidagi sanction post oihandaba si recommendation asida administrative year ni haiba wafam phawba phongdokle Amaramda Commission asigi oina Joint Secretary ki post di Manipur Human Rights Commission Service Rule 2021 ki makhada sanction tawi amasung post asi deputation ki khuthangda mention gadabani maramasina commission ki post asi su Manipur Civil Services Rules 1965 ki list ta yawhannaba mari lenapa Department of Law and Legislative Affairs amasung Department of Personnel and Administrative Reforms
Parsonal Division da Tabakta on Toknaba Hajakiba Lady Hade. Commission ki Maika the Puthoraclipa combined MSRC annual report Asida Paliba Puning Sinsaninga Oiba Wapamana. Commission ki Maika the Gidilangaki Law and Legislative Affairs Department Pu Nodal Department on the Lawe, Loisangasina Commission Asiga State Langaki Marata Samnahan Nabatabakta Wadabane, Adumoinamak Law Department ki Maika the supervisory role Loropana. Commission Asidi Human Rights Protection Amasung Promotion Gidamak Linkatpo Autonomous Body Ama Oibana. Commission Asigi Independent Functioning da Sohangada Tabak Tobigano Habu Apamsu Yamna Mayak Sena Pali Hadi. Kashmir dagi nupa aman Ram Mandir da namaz hona bohonarak padagi wathok oikre hadi. Kashmir dagi lakpa nupa amana Ayodhya da leiba Ram Mandir da sangsalakuna namaz hona bohonarak padagi chawna wathok thokre. Sahi yakai mga suraba Ahmad Sheikh Kauba nupa aduna Ram Mandir da namaz tawna bohonarak pada. Maphamadu da leramba miyamna thingmadagi mahakna yaninda ba phongdok laduna kholaw lauke. Tungda chawna wathok oirak padagi Ahmad Sheikh police na custody da thamkhre hadi. Ahmad Sheikh thawong aduna Ram Mandir da leiba miyamda chamamnaba amasung ingak ngakpagi thawong unarake mahak Ram Mandir ki security person singna phajilaba matung tungda police da sinakibani hadi. Hojik Ahmad Sheikh police na wahang pahong sonaba karigidamak Ram Mandir da namaz tawna bohona kibano haibadu khangdok na bohona de. Masijana tana police na Ahmad Sheikh na jatokisin tawbagi record amasung karigidamak Ayodhya da lakpano haibadu su khangdok na bohona de. Thawdo asina Ram Mandir da lakpa miyamda mipaiba pohan kibaga loinana senior police officer singna Ram Mandir complex ki security arrangement review tawba hawkre hadi adubu nakala maromda ki di thawong asina India da lining laison gi khenaba chawna leiduna akhanaba lining amagi miyosingbu terrorist kumna adumak uri habdu mayek sengna takle haina yaningda busu phongdong na rakhiba laike thawdo asi mathang chayolda Ayodhya da Makar Sankranti gi damak chawna sem sarak lingai da thopa oibana security na ahenba section tharang lokhat pa hawkre Makar Sankranti ga mari leinana Ayodhya maru ena Ram Mandir da miyam tingadabuna maram oiraga ngarang thokiba thawdo asi security singna yamna haksina lawi hadi awang nongpoki ahanba satellite Tagalagani hadi ADBU Assam Don Bosco University na awang nongpo state ki oina Lachit 1 Mingthon ba ahanba satellite ama thasigi tarani thoida Tagalaga puari semna bugi damak thorang tawkre Lachit 1 Lab Amateur Communication Hub for Innovative Technologies 1 mission se awang nongpo ki state sing Assam Meghalaya Nagaland Arunachal Pradesh amasung Manipur dagi mahiro yangkhairom amasung faculty members sing na punna khonaduna puthokpa mission amane satellite asi ISRO gi PSLBC 62 gi makhada sabani satellite asi Hyderabad da base tawba Dhruva Space Polar Access 1 PA1 program gi makhada thasigi tarani thoida thagat kani hadi masina awang nopok lamdam gi space technology amasung academic innovation da singthaninga oiba khongthang ama oiragani ahom gi general Lasit board phukan gi maming lawduna mingthon ma satellite asina lamdam asigi technology gi tawbang amba adu ullagani satellite asi academic program gi damak sembani ADBU gi team na mission asi maipa nabagi damak Dhruva Space gi technical support ka loinana covering integration functional testing interface validation amasung launch readiness mapung phana sem chakre satellite asi Dhruva Space ki DSOD1U separation system sizinaduna orbit ta thamgani hadi Yummai sakpada miyoi ahum sire Mumbai city gi matai da ngara angan bada thokiba yummai sakpagi thawdo amada miyoi ahum sikre haina officer singna phongdokre officer singdu gi matungina mai sakpagi thawdo adu ngara nongalamdai pung ahum rom tabada Goregaon area da leiba Rajaram land da thokibani makoina haiki mai sakpagi thawdok tu da yum da leiba miyoi ahumak sokpadagi hospital da pukhatke adabu sina purakle haina doctor singna lauthoke thawdok thokpham da fire brigade yaudringai gi mamang da local gi miyoi singna maidu mutalam ki haina phongdok na duna makoina haike maidu karamna horokibano haiba khangbagamdre laikhidraba miyoi sing adugi maming Harsada sahi 38 Usal sahi 12 amasung Sanjok sahi 19 kawi haina su makoina phongdorakle